Ziribam की बरो बेक्राद की कुकी लाल होग सिंह फादुन पुखिबा अंगांग यावना मियोय तरुक सिना फंगले हाइबा वाहौदगी पेनद्रबा खोइसाउनरबा मियामना बीजेपी के एमएलए सिंह यावना एमएलए कयागी मयुम मकई थुगाइबगा लोइनना पोचै कया मई थादुना अमांग अता थोहनख्रे हौजिक ओइरकलिबा लेबाकी फिबम असिगी येंगलगा लेंगाकना तंपाकी डिस्ट्रिक्ट मंगादा कर्फ्यू थमजिनख्रे चिंगी डिस्ट्रिक्ट अनि यावना मोबाइल डेटा सर्विस सु नुमित निनीगी ओइना थिंगजिनख्रे लमदम असिदा ओइरकलिबा फिबम अमदी सिक्योरिटी फोर्स ना मिचमगी पुंसी कनबा ngamlaktabada penadaba phongdoktuna khoiramban ima kaithelgi ima singna ihau haurakre अमदी सिलचर मेडिकल कॉलेज ता पोस्टमार्टम की दमक थमलखिबा कुकी लाल हुबतरा गे असि भक्चांग असम पुलिस ना मणिपुर पुलिस ता सिनरख्रे हक्चांग सिंह अदु एयरलिफ्ट तौदुना चुरचानपुर तबना पुख्रे क्रमजरी ISCOM न्यूज की मणिपुरी पाउ मिटिंग ताबिरिबो ख्वाइपम नमकपो ओलिविया तखेलंबम न ताराम नोकचरी हौसेक पाउ सतोंग पिजरी थासिगी तारामाथोइदा जुरिबांगी बोरो बेक्रादगी पिकलिबा अंगांग अहुम यावना इमुंग अमगी पुन्ना मियोय तरुक कुकी लालहौब सिंगना फादुना पुख्रबा मतुंग मियोय अहुम सीना फंगले हाइबा पाउ तानरकपदगी खोइसाउनरबा मियामना ngasi मणिपुर गी तंपाकी मफम कयादा अकनबा खोंजंग कया संगसिनबा हौरख्रे मफम कयादा लेबा मियामना थोकनरक्तुना फाजनखिबा मिचम तरुक अदु हातोकलगा तुरेंदा थादरकपा लोइनना मणिपुरदा आर्म फोर्सेस स्पेशल पावर एक्ट थमजिल्लकपदा लमदम असिदा लेरिबा मिनिस्टर एमएलए सिंगना तुमिना लेसिनबगी थवंबु यानिंगदबा फोंदोक्तुना एमएलए खरगी युमगी पोचै कया मई थाबा अमदी थुगाइबगी थबक चथख्रे कैसामथोंग एसिगी एमएलए निशिकांत सापम के युम ओइरिबा अमदी संगाई एक्सप्रेस के ऑफिस ता खोइसाउनरबा मियामना थोमजिन खिबगा लोइनना एमएलए फम थादो उ हाइना डिमांड तौखे एमएलए मसा मयुमदा लेते दिल्लीदा लेखि हाइबा पाउ फोंगबदगी खोइसाउनरबा मियाम अदुना एमएलए असिगी मपानदा लेबा सिक्योरिटी बैरक खल्लिबा वेरेंदाना चिंगबा सिंग सिंगथदुना सिदोखे मियामना सगोलबन असेंबली कॉन्स्टिट्यूंसी के एमएलए आरके इमोगी युमदा थोमजिल्लक्तुना एमएलए उनगे हाइना थोंग थिनबगा लोइनना एमएलए गी सुमांगदा लेबा टेबल चौक्रीना चिंगबा मई थारमखी लोइनना पासो असेंबली कॉन्स्टिट्यूंसी के एमएलए सापम कुंजकेश्वर गे युमदसु खोइसाउनरबा मियामना चंगदुना वारी साननबा होटनबदा एमएलए मसा लेरमदबदगी खोइसाउनरबा मियाम अदुना एमएलए गी सुमांगदा लेरंबा गारीना चिंगबा सोरोक्ता पुथोक्तुना मई थाखे खामदुना लेरंबा गारी सिंगसु मई थाखे मई अदुबु कन्नबा फायर सर्विस लाक्लबसु फायर सर्विस के मियोय सिंग चंगहनखिदे तुंगदा उरिपोक एसगी एमएलए ख्वाइरकपम रघुमनी की युमदसु चंगदुना मफम अदुदा लेरंबा गारी कया थुगाइखे मसिदा नतना खेतिगाव एसगी एमएलए शेख नारुल हसन वांगोई एसगी एमएलए खुराइजम लोकेन की युमदसु मियामना थोमजिनखे मियामना नाउरिया पाखंग लाकपा एसगी एमएलए एसकेबी मयुमदगी पुथोक्तुना थोकलखी एमएलए एसकेबी बु पुदुना मियामना कैसामपाट माइकैदा हाइगलक्तुना चीफ मिनिस्टर की ऑफिस तमना लाकपदा मफम अदुदा लेरिबा पुलिसना मसिंग यामलबा टियर गैस सेल कया कापतुना तनखाइखे एमएलए केबी मसादी पुलिसना लौथोखी हाइरी मई थादोइने से मिगोंद वाइने अदुदि यारोइने माइनो मनुंग असबन बेबेगा कौ यारोये मई थादोदि काइगिनो बेबेगा कौने हौजिक लमदम असिदा ओइरकलिबा फिबम असिदा चीफ मिनिस्टर एन बिरेन लुचिंगबा लेंगाक असिना करी अमता तौबा ngamdabadagi
मवोंग लेरिबा सिदा पेनद्रबा बीजेपी की एमएलए तरामापन हयेंग रिजाइन तौरबा याई हाइरी हयेंग रिजाइन तौबदा यावगदौरिबा बीजेपी की एमएलए अमदगी फंगबा पाव अमगी लेखुन अमगी मतुंग इन्ना मखोई मखोई के रिजाइन तौबगी चेरोल मणिपुर लेजिस्लेटिव असेंबली की स्पीकर टी.ए. सैतबर्तदा पिसिनगनी हाइरी रिजाइन तौबदा यावगदौरिबा एमएलए अयाम्बा हौजिक मणिपुर की मपानदा चटनबा हौनखरे हाइरी हौजिक ओइरक्लिबा फिबम असिदा मणिपुर लेंगा के माइकैदगी तंपा के डिस्ट्रिक्ट मंगा हाइबदी इम्फाल ईस्ट इम्फाल वेस्ट थौबाल अमदी बिष्णुपुर डिस्ट्रिक्ट ता खुदक्तगी कर्फ्यू थमजिनख्रे हाइरिबा डिस्ट्रिक्ट सिंग असिगे डिस्ट्रिक्ट मजिस्ट्रेट सिंगना थोखिबा ऑर्डर सिंगी मतुंग इन्ना मखा ताबा ऑर्डर अमा थोलक्त्रिबा फावबा मी पुनबा सोकपा पनबा याबा पोचै सिंग पुदुना चटपदा अथिंगबा थमले हाइरी अमरोमदा मणिपुर की चीफ सेक्रेटरी डॉक्टर विनीत जोशी ने थोलखिबा ऑर्डर अमदा मणिपुर की तंपा के डिस्ट्रिक्ट मरी अमदी चेंगे डिस्ट्रिक्ट अनि मोबाइल इंटरनेट डेटा सर्विस खुदक्तगी थिंगजिनख्रे हाइरिबा अथिंगबा असे इम्फाल ईस्ट इम्फाल वेस्ट थौबाल बिष्णुपुर चुरचानपुर अमदी कांगपोकपी डिस्ट्रिक्ट थमखिबने अदुमकपु हाइरिबा अथिंगबा असे लिस्ट लाइन दा अमदी FTTH कनेक्शन तौदुना गवर्नमेंट ऑफिस सिंग द पीरिबा कनेक्शन सिंग अमदी गवर्नमेंट ना अयाबा पीरबा ऑफिस सिंग ददी कोमथोकनी हाइरी नाकलमरोमदा कुकी मिलिटेंट सिंगना फाजन खिबा अंगांग अहुम याउना नुपी अहुम की मनुंगदा मखोई अहुम की हकचांग जेरी मुखाइना खंगनबा जेरी टुरल अमदी बराक टुरल की इतिन फमदा तौथरकप थेंगनरखरे हाइबा पाव फंगबदगी ngasi मणिपुर की मफम कयादा मियामना इरांग हौरखरे हौजिक फावबगी ओइनदी मरी लेनबा मणिपुर लेंगाक नत्रगा मणिपुर पुलिस की माइकैदगी सीना फंगलिबा मियोइसिंग अदु जेरीबाम की बोरो बेक्रादगी मार लालहोबा सिंगना फादुना पुखिबा इमुंग अमगी मियोइ तरुक अदुगी मियोइसिंगनी हाइना ऑफिशियल ओइबा वारोल अमा थोकपा लेट्रे सीना फंगलिबा हकचांग अहुम अदु सिलचर मेडिकल कॉलेज थमली हाइरी असम की DGP की मतुंग इन्ना असम राइफल्स की कांगबू अमना असिबा हकचांग अहुम अदु लौखटलबा मतुंग पुलिस ता सिनरखिबने हकचांग सिंग अदु हौजिकी ओइनदी सिलचर मेडिकल कॉलेज एंड हॉस्पिटल दा पोस्टमार्टम की दमक थमखरे हाइरी सिक्योरिटी ऑफिसर के रिपोर्ट अमगी मतुंग इन्ना असिबा हकचांग अहुम असिगे मसक मवोंग सिंग हौजिक थीबा खंगदना लेरिबा कुकी खुलाई पाइबा सिंगना फाजिनदुना थमखरे हाइरिबा मियोइ तरुकी मनुंगदा यावरिबा अंगांग अनि अमदी अहल नुपी अमगा हाइरप मानै हाइरी अदुमोइनमक इमुंग मनुंगी मियोइ सिंगना मसक खंगदोक्त्रिबा ओइबना हौजिक फावबगी ओइनदी हकचांग सिंग अदुगी चप चाबा मसक ममिंग हाइबा ngamdri haina pawasina makha tari Cheregasida hakchang ahum fangkiba adugi pau tongan ba social media amadi atai mainstream da media da thadok narakpagi matungda khwairamban ima kaithel gi ima ibel singna irang horakre khanghaudana horakhiba ihawasina kaithel famdana leiramba ima ibel singna khwairamban kaithel gi flyover bridge makada lambi thattuna lamdam asigi oirakliba fibam asibu akanba mawongda yaningdaba fongdokladuna khongjang sangsinki Infal Mayol the Oirakliba Fibam Asigi Manungda Tokaning the Batodok Sing Toktanaba, Manipur Police came a sing yam lava personal singna, Akanba Jackson Taurang, Lokat Pagalwinina, Chief Minister Banglo Amadi Ras Baban Taba Lambi Sing Tatunatam Cray. Ngasi Kangaudana Kwairamban Ima Kaitel da Pot Yolamba Toklaga, Haurakiba Irang Aduga Marilena, Kwairamban Nupi Kaitel Vendors Welfare Association Manipur ki President Laisram Memana Fongdora Kibada, India government na Hausik Aron ba agenda ama sanare haiba si Kangle, Maramasina Aikoina, Amad the Oina Sagai Oira si Haina, Pun Kibani, Adubo, Makoigi Tawong Asina Aikoi Hausik India government ka, Pun Fom Toktre Aikoi Tongana, Lazerage Haike. Lady Balenga Casina, Michom Taruk Adubu, Father Napu Kibada, Ganbangam Hodriba, Karigino, Manipurgi, Fibam Laksin Bagi, Laksin Nabani Haiduna, Central Force Lising Kaya Kaya, Tazil Laklaga, Hosik Faba Laksin Bangam Driba Karigino, Kukilal Hobasingna, Towning Bada Taubada, Tumina Ying Duna Leba, Adugumba Central Security Force Singita Wonganing de Hainesu, Lysram Memana Makatana Haike. Adua indago mena ukidana tawumba tawhanba akoidana aspa thamdanba angakpa poreba adu orgadi aspa thamisi karigino aikoigi isai chumaya nungmai paira maranda wagane thore isingse phani ngayok chapuda thambalagna bongo pharani haraga kukiga aronba agenda leibra leiraga de khoida khanghanbi adudi india ga khoiga polo bagi value si kaino aikoi hana pulamde aikoi
ꯀꯩꯅꯣꯒ ꯏꯔꯝꯗꯕ ꯖꯥꯇꯤꯁꯦ ꯑꯩꯈꯣꯏ ꯇꯣꯈꯥꯏꯅ ꯂꯩꯔꯝ ꯑꯗꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯃꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯋꯥꯔꯣꯜꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯈꯪꯕ ꯀꯔꯤ ꯍꯥꯏꯅꯒꯦ ꯍꯥꯏꯁꯦ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯈꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤ ꯀꯣꯏꯁꯟ ꯑꯃꯈꯛꯀ ꯑꯩꯈꯣꯏꯒ ꯁꯨ ꯇꯧꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯔꯥ ꯐꯣꯔꯦꯟꯅꯔ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯣꯕ ꯃꯁꯨꯒꯤ ꯗꯣꯀꯨꯃꯦꯟ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯐꯣꯔꯦꯟꯅꯔ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯣꯔꯦꯟꯅꯔꯒꯤ ꯑꯣꯏꯕ ꯃꯁꯛ ꯃꯃꯤꯡ ꯐꯣꯇꯣ ꯂꯩꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯕꯅꯣ ꯀ꯭ꯔꯥꯏꯝꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯆꯦ ꯆꯥꯡ ꯀꯂꯦꯛ ꯇꯧꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯅ ꯐꯣꯡꯗꯣꯛꯀꯦ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯄ꯭ꯔꯦꯁꯇ ꯄꯤꯊꯣꯔꯛꯀꯅꯤ ꯃꯣꯏ ꯃꯔꯤ ꯑꯍꯨꯝ ꯅꯤꯝꯆꯥꯛꯀꯤ ꯖꯦꯜꯒꯤ ꯅꯨꯄꯥꯒ ꯃꯥꯅꯅꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯖꯤꯟꯅꯔꯒ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯍꯜꯂꯛꯇꯕ Kasar Binakandi Part 1 gi Youth Club Mahiroi Singna Manipur Youth Front Assam Maifaga Khusam Naraga ngasi numidang wairam Zeribam da Kuki terrorist singna Fazin Kiba Mara Lazedraba Imung Manungi Mioi Singbu Tamthina Rap Tauduna Hato Kibaga Mari Lenana Binakandi Part 1 gi Sagapam Gaurogi Mitam Mamangda Kutta Maira Paiduna Nungaitaba Fongdoki Amadi Laikidraba Thawai Singna Lairam Lenda Ingna Lairunaba Minute Ani Tumina Laiduna Tongni Kray Maifagi advisor Seram Herajit na Thodok Asida China di Bakuki terrorist Singbo Ahakpa Chairak Pibinaba India ki Sarkarda Apil Sutaurakli Thasigi Taramathoida Zuribamgi Jaku Radhodagi Kuki Marjo militant Singna Angang Ahum Yauna Nupi Ahum Imung Amagi Mioi Taruk Faduna Pukraga Minumsi Leitana Hatok Pikiba Thodokpo Akan Bamong the Yaning the Fongdoktuna Ngasinumidang Wangu Sandang Kongda Lamdamadungi Mera Paibi Singna Pen the Bigi Kolau Kaya Lauduna Kongchat Chat Kray Sugnu Esigi Manung Chanelaiba Wangu Sandang Kong Mera Paibi Korsana Tabi Mera Paibi Kapuna Wangu Sandang Konga Wangu Sandang Kongda Juribamgi Thodok Adubu Yaning the Fongdoktuna Mairagi Kongzang Jangsin K Masigaloinana Wangu gi Tongan ba Mafam Sing the Sul Juribam Dagi Nupi Angang Sing the Kuki militant Singna Yamna Tamthina Otpi Nebiduna Sanga the Chatkadaba Thong Chataraklaba Faubada Center Amadi State Lengakna Tuminna Yengduna Ladiba Ase Kari Karamba Agenda no Haina Lengakta Hangladuna Kuki militant Singna Toning Bada Taubada India Amadi Manipur Lengakna Ayaba Pidabra Haibagi Kolau Kaya Sulauke. Ngasi Imphal East District Tongan ba mafam kaya da tongal ba Maira Paibi Khul amasung naha kaya na wakat mifam amasung lambi thingba yauna khongjang kaya sangsin kray ngasigi wakat mifam adu Lamlai Police Station na kuanba mafam khakta natana Manipur gi tampaki mafam kaya da nauna apaspa thamjillakpa amasung Handakta Jurigi Mafam Amadagi Security Laina Micham Praza Angang Yauna Kuki terrorist Singna Faduna Pukiba Amasung Fakiba Angang Yauna Mioi Taruki Manungda Ngarang Ahum Sina Fangli Haina Fongdora Kiba Adubu Yaning Daba Fongdoktuna Sawombung Gate Ke Sawombung Apunba Maira Paibina Senduna Wakat Mifam Fongke Yarabung Kaitel dasu Ima Thamba Lairembi Apunba Maira Paibina Senduna Yarabung Amasung Nungoi gi Maira Paibi Singna Wakat Mifam Fongkre Lamlai Bazar dasu Lamlai Amasung Chalaugi Apunba Maira Paibina Senduna Wakat Mifam Fongkre Napet Pali dasu Napet Maira Paibina Senduna Wakat Mifam Fongkre Nongada Thongkong dasu Nongada Kameng Telau Chana Jinglung Khok na Jingba Khul Singi Maira Paibi Singna Wakat Mifam Fongkre Saizang dasu Saizang Apunba Maira Paibina Senduna Wakat Mifam Fongkre Sabungkok Kongnang Makong dasu Sabungkok Apunba Maira Paibina Senduna Wakat Mifam Fongkre Yangang Pokpi Bazar dasu Yangang Pokpi Maira Paibi Amasung Naha Singna Wakat Mifam Pambagaloinana Imphal Urkhul Lambida Gari Tayar Mai Thaduna Lambi Thingbagi Khongjang Sangsin Kre Lambi Thingbagi Khongjang aduda Pamdaba Thodok Thoktanaba Yangang Pokpi Police na Yamna Kanna Senake Ngaihak lambi thingduna tire mai tharamba adu mafam adu da leiramba police singa wari sanaraba tungda tire mai thaba adu muthatuna panduna leiramba gari sing chalhanke
Yangang Pukpi Bazarda Khongjang Sangsinbada Yauramba Village Volunteer Amana Hauzik Pali Balengak Asida Pendaba Wafam Kayasu Fongdorake. Sabung Kok Maira Paibigi President Haikruzam Memchana Fongdorakpada Armed Forces Special Power Act Asi Lautok Nanaba Hwanabada Ima Kayana Kangla Mamangda Fi Thongdaba Khongjang Kaya Sangsinba Naha Kaya Thawai Thakrabani Adubu Handak the Cookie Singna Chingthak Nongmai Kaplaglaga Tampaki Mafam Kayada Armed Forces Special Power Act Nauna Thamzilakba Ase Maitai Aikoi Mutatnanaba Khongthangne Athubada Nauna Apaspa Thamzilakba Ase Lokthokadabane Amasung Jerigi Mafam Amadege Security Laina Fakiba Nupi Taruk Adu Mioibagi Minungsi Yengbiraga Asoi Angam Yaudana Thadok Pira U Hainasu Fongdoke Amasung Tongan Ba Maira Paibigi Luchingba Kayanasu Laingak Asida Pendaba Wafam Kayasu Leptana Fongdoknarake Thamdre ngasi government sarkar ya Manipur sarkar na kanbini adugi thajabadani ngasi bongai ra ibje koi adubu ngasi bongai ra kwasida kanbi badi lai gana misi mina to isale khungang loksan ma masing henga khare aduga nupi angang sing su wot pe henjila e chana thangna ba migi galaman puba gari ma mai thabdo mamang makta hoji thai habe kuki na thai ha je confirm oira ba jibok te action lokhate ba se kamai na moina kanbini habe ge asa da koi kamai kundoyo Ziribam ki Jakura Dhodagi Kuki Mar Jotel Militant Singna Tha Nipal Khaktangai Riba Angang Ama Yauraga Imung Amagi Mioi Taruk Faduna Pukraga Minungsi Leitana Hatok Pikiba Thodok Pu Yaning Daba Fongdoktuna Nambol Kaitel da Wakat Mifam Fongkre Wakat Khongjang Adu Women's Vendor Association Nambol Bazar Development Coordinating Committee United Protection Committee UPC ga Punnak Sinduna Ngasi Chathakiba Wakat Mifam Aduda Kuki Militant Singna Tauning Bada Taubada India Amadi Manipur Lengak na Ayaba Pibadona Tauriba Kuki Militant Singna Nongmai Amadi Bomb Sing Maitei Micham Singda Kaptharaklaga Mioi Kaya Siba Yauraba Asi Faubada Kuki Militant Sing Fabagi Mahutta Tampakta Combing Operation Tauba Nupi Angang Micham Hatpa Aina Yadaba Tabak Ngakta Tauba Sida Kuki Militant Sing Fagatuna Irang Asi Loisalu Haiba Wafam Sing Fongdokna Ke Armed Forces Special Power Act Manipur Tampaki Chingkhong da Leiba Police Station Tarukta Nauhongna na Central Government na Thamjilakpada Manipur Lengak na Tuminna Leisiliba Ase Karamba Aronba Agenda Leibagino Miyam da Khanghangadabani Haina Lamlai Kendra Village Volunteer Forces ke Commander in Chief Oiriba Yumkhaibam Boshan na Fongdor Kray Wafama Singasi Sabung Khokta Leiba LKVVF ki Head Office ta Pangthokiba Paugi Mifam Amada Fongdorakibani Mahagna Makha Taraduna Hai Lamdam Asige Mafam Kayadagi Lauthokraba Afaspa Asi Amuk Nauhongnana Police Station Tarukta Thamjillakpa Asi Angakpa Fawi Hanadagi Ek Asi Chalaiduna Leiba Red Zone Oiriba Yangang Pokpi Police Station Nakwanba Mafam da Central Forces Kaya Leirabasu Nongmai Kaplakpa Lephan Bangamdraga Hauzik Leiriba Iho Asiga Mari Leinadaba Mafam Amada Ek Asi Thamjillakpa Asi Maram Chade Masida State Government na Wahai Amata Haidan Leiriba Asi Karigino Lamdam Asigi Miyam Sing Asi Masa Masana Yauba Political Party Singna Humduna Tongan Tahalakiba Asi Thingduna Maitei Furup Sing Punsinanaba Wanabada Lamlai Kendra Village Volunteer Forces Singi Achoba Thodang Logani Amadi Thasigi Taramathoida Kuki Militant Singna Faraga Hato Krabamioi Singi Hakchang Hauzik Silchar Medical Institution da Leiriba Asi Aikhoigi Mihat Makhoigi Mihat Leibak Miyamna Leibak Miyam da Lengak na Khanghangadabani Haike Zeribam da Thasigi Taramathoida CRPF na Kapada Sikraba Kuki Lal Hoba Taragi Asib Hakchang Ngasi Silchar Medical College Tagi Manipurgi Churachandpur da Puraknabagi Damak Kusinakre Haidiba Kuki Lal Hoba Taragi Asib Hakchang Adu Thasigi Tarani Thoidagi Hona Silchar Medical College da Thamlakibani Kasar District Police ki SP Numal Mehetana Silchar Medical College ki Mamangda Paumi Singda Fongdo Kiba Wafam Amada Hauzik Mafam Aduda Oiramba Fibam Control Taure Kasar District ka Yumthang Nariba Manipur gi Joribam District ta Thokiba Thodok Adu Barak Valley da Amata Thok Loi Haibaga Loinana Asiba Hakchang Tara Adu Manipur Police ta Sinakre Haike Manipur Police ki IPS officer Amana Paumi Singda Fongdo Rakibada Asiba Haksang Sing Adu Kasar gi
Masimpur Military Station fauba puraba matungla mafam adudagi helicopter da Churachandpur tamna puragani haike. Ngasi ayuk anganbadagi hauna mar amadi kuki ki miyoi kayana Silchar Medical College ki mamangda thomjinduna leiki amadi asiba tara adu makoida sinau haina demand tauke. Makoida asiba hakchang sing adu sinau yadi haiba wahaudagi college adu bungakliba police tamna nungna thomjinba hauke. Maduda police ki maikaidagi mafam aduda leiriba mar amadi kuki sing adubo chaina kanduna tan khaike. Kuki Marjo terrorist singna nupi angang taruk fakiba adu thadok nana bahaiduna demand taukhrabasu miyoibigi minungshigi wangbada nupi amadi angang anibu hatokiba thawongbu akan mamongda JUC na condemn tawi amadi mihat asida chenariba Kuki Marjo terrorist singbu faduna ain ki oiba chairak piu amasung ngarangdagi kaukiba pung kunmari gi total shutdown hena kanba Khongthang Lokhatlagani Haina Jiri United Committee JUC gi convener H Priyanandana Paumi Singda Fongdokhrei Jiri Ima Maira Paibi Apunba Lop Jimpal gi office ta pangthokiba pau ki mifam amada H Priyanandana makhatana haikibada ngarang Ziribam Gigal Khulgi Jiri Turelda ahal nupi amagi asiba hakchang fangki aduga Assamgi Narayandhoda Cheliba Barak Tureldagi Asiba Angang ama fangbaga loinana mafam adudagi khara chatlaga asiba angang amasu fangkibani hairaduna Kuki Marjo singna nupi sing adu tamthina rep tawduna hatkibani haina paugi mifam aduda H Priyanandana fongdokhe United Committee JUCna Koi Ribam district asigi barak sakal da khagi haukiba nabai bagi tang drama thoida Kuki jo mar khagi militant singna Hajin kiba hoilai bu kiba thodok ba hajin bikiba khagi nupi angang sing yauna khagi minor angang khagi yauna gang rape tawraba matung bagi minusi amata yaudana Museum to Yaudana, Kogi Hatopiva, Hatopira, Tadakiva, Mapam Sing Hyptare, Kogi Jiribangi, Gilder and Kanariba, Mapamda, Kogi, Yuema, Lena, Mayam Narado, Hina Kanariba, like Kogi, Mategi, like Korumatsanariba, Asimakada, Aniamaga, Kogi, Panganga, dead body when the Pankiva. Sigumba tamtiba thawng asibo akogi JUC site tagi JUC maike tagi Chaliba thasigi tang tara mathoida Jakuradhar Karongda Kuki Marjo militants singna nongmai kapsanduna amadi yummai thabana chingba tawrakpadagi laikai adugi police station da hangba relief camp ta leijaba ahal ani nongmaina panbadagi leikidaba loinana IDP angang ahum nupi ahum punna miyoi taruk faduna pukhraba matungda ngarang angang ani amadi nupi amabu tamthina gang rape tawraga tamthina hatoklaga Jiri Turel amadi Barak Turelda fangkiba thawongbu Jiribam Kokomi Students Front na akan mamong da condemn tawrakle ngasi babu parada leiba Jiribam Kokomi Students Front ki office ta pangthokiba paugi mifam amada Jiribam Kokomi Students Front ki coordinator Thaunau Zamroden Singna fongdokhi bada Hauzik fauba langla langjil khangdana Kangbangam driba mioi ahum atubad matamda pali balengak asina puthokadabani leikhidrba angang ani amadi ahal adugi mihata January-ba mioi singadu atuba matamda puthokadabani karigumba puthokpidaba tarabadi Jiribamda leiriba mahairoi singa kusamnaraga June 19 dagi hena akanba khongjang sangsinanaba sem saduna leiri haina fongdokhe Oena hojifau adibona langan kangdaba Rani kangdaba Kangbangam driba mioi homa thuda atoma tamda pali balenga asina putopi rami laikidaba angang di amadi ala duki mihat sineba mioi sing atu
ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯊꯨꯕꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯊꯣꯛꯇꯕ ꯇꯥꯔꯗꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯦꯌꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯖꯨꯟ 18ꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯠꯁꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ. All Assam Manipuri Maira Paibi Apunba Lop Ampalna Jiribamdagi Kuki militants singna Fazinduna Pukiba Nupi Ahum Amadi Angang Ahungi Hasib Asib Hakjang Oina Fangle Tabada Tamoi Sokna Nuaitaba Fungdokre Ngasi Kamranga Ruposiri Community Hall the Pangthokiba Mifamda Lupki President Benny Mistrana Haikibada Kuki Lal Hoba Singna Asuk Tamtina Mihatina Hatok Pirakpa Se Yamna Pende Mihat Asida Chenariba Kuki militants Singbu Sibagi Chairak Pibinaba India government Apil Sutorake Laiki Draba Singi Damak Minute Ani Tumina Leptuna Amata Oina Santigi Damak Thoniki Luinana Mara Leraba Singbu Ahakpa Chairak Pigadabani Haina Maira Paibi Ima Singna Kutta play card Paidana protest Toke Tauram Siga Mari Lainana Oina Manito na Haikibada Kuki Singna Mara Lazadraba Nupi Angangda Kut Tarak Pahaibasi Asamgi Maitei Ekoisu Tumina Laitokloi Haina Fungdoke Zamna Nungaitra Todogasi Mara Lazadraba Angang Amasun Nupi Angangu Patong Maram Kangana Mihat Pibagi Damakta Bharat Sarkar Amazon Central Canada Aina Nungaitaba Fungdokari Akoi Maira Paibi Ampalna Chingba Punamakna Nungaitaba Koi Fungdori Masigi Todogase Malenda Tauhidraba Togok Amani Aduna Ngasi Bharat Sarkarna Akoi Asigi Damakta Karimata Mayokta Pibi Draboidi Akoi Jamna Ningam Dava Hanna Akoi Fongboksari Ziri United Committee JUC na Kaukiba Pung Nifunipange General Strike Asina Maram Oiraga Ziribam District Chauna Mahosagi Punsida Sokhanbagi Mami Takre General Strike Asina Maram Oiduna Ziribam Dagi Imphal Chatpa Amadi Jiribam Dagi Silchar Lom the Chain ba Passenger Puba Gari Sing Chalan Kide Jiribam the Leiba Kaitel Dukan Sing Thong Hangna Kide Lambi Sorok the Gari Sing Mahosagum Kaya Chana Kide Jiribam the Leiba Office School College Amadi Bank Sing Office Kabagi Chang Hantake General Strike Asina Maram Oiraga Hauzik Fauba Tokhaningdaba Togdok Sing Tokpagi Paudi Laitri Ziribam Police CDO Sing Nashu Tokhaningdaba Togdok Sing Toktanaba Mafam Kayada Patrolling Amasung Ngak Senbagi Thabak Jathari Manipur Police ki DGP Rajiv Singh na Jiribam Police Station ki OC Sangakpam Ibotombibu Manipur Police Training College MPTC Pangai the transfer thabagi order hek thokibaga mathangi numit haibadi ngarang November gi tang 15 da imung manunggi tangai fadaba khara leire haiba maram piduna Jiribam SP ki khuthangda DGP da service tagi voluntary resignation taunanaba che thazen khre Panbayai Madudi Kumja Inglisingani Tareta Assistant Inspector Oina Manipur Police Service ta join Tokiba Sangakpam Ibotombi President ke Gallantry Medal Ani Amadi DGP Good Service ke Manakaya Yauna Tongan Tongan Bahiramda Police Department Amadi Lengakna Sakhanglaba Officer Amani Thasigi Taramathoida Kuki militant ni Chingnaba Singna Jiribam dagi Angang Ahum Yauna Miyoi Taruk Faduna Pukraba Matung Tamthina Hatokpa Asi Laibak Thibani Lengakna Tumina Yengduna Lairiba Asi Kari Arunba Agenda Laibagi Haiba Wahang Manipur People's Party gi President S. Brozen Hanglakle Ngasi Kangjai Bungda Lairiba MPP gi Office ta Paumi Singa Unabada Wafam Asi Fongdokladuna Lamdamasida Tha Taranipan Soglaba Irang Asi Loisinba Ngamdana Lairiba Asi Lamdamasi ki Praja Singbu Awa from the Thambani, Atubada Irang Asi Loisingadabani Hainashu Fongdoke. Amaromda Paumi Singa Unaba Aduda MPP spokesperson Dr. S. Ibomchana Fongdokebada, India Lengak Nangasi Fawa Manipurna, Wana Kangduna Chahi Ani Surakadoriba Asida. Wafam Amata Ngang the Nalaiba Asi Maram Chade, Prime Minister Nasu State the Tokliba Irang, Kudingmak State Lengakna, Ngak Sen Gadabani Adubu, Lamdam Asigi, Lengak the Center Gi Yaka Yengduna Lady. Lengagasina Tamoi Sing na Togliba Irang Asi Chahi Amahena Chontha Handana Loisinba Yabani Manipur State ki forcing bu Irang Haurakpada Thazinduna Irang Sagalakliba Sing Fagatuna Chairak Piramba Yabani Adubu Lengak na Tumina Lesinbana Miam Wana Kangduna Lakpani Haike Kudong Tibe Hen and Nangaba Armed Forces Special Power reinforced of Pasi Masimaga Labati and a Koilogage Lady Belaganga, Matik Chana Magi Praza Singanga, Honagadonesi, MPP Makita,
कुकी MLA सिंह मिनिस्टर सिंह मरी लेनबा स्पीकर ना खुदक असेंबली की तांथोकदने मसी MPP की डिमांड ने मरमदी अखोगी मतक लाल हरुबसिंग अखोगी मणिपुर की असेंबली के दुख संघल यावगिद्रो मखातनो मसी खुदक एक्शन लबुयु अदुगा प्रजा गाक सेंगमददी सरकार फम थादोपियु लाल ओइना हुमिनसे ना MPP माइगदे अपील तौजरी हौसिक प्रजा गाक ngमद्रब लम गाक ngमद्रब सरकार मखाताना लेबगी मथौ ताद्रने MPP ना थमजरी पसी प्रजा दा निंखातम थेंगनबा स्टेट फोर्सिंग सेंटर फोर्सिंग याउदन प्रजा थेंगनबा कोइ होननबा भु खल्लबने मरमदी गाक्तरे प्रजा गाक्तरे हौसिक प्रजा प्रोटेक्शन लेतरे फॉरेन इन्वेडर सिंह कुकी सिंह तौनिंग तौबदा कोइ कनामतना गाक ngमद्रे हौसिकसे Laikhidraba Village Defence Force VDF personnel Takelambam Tompok Singh Amadi Oinam Ramchandra Singhi Imung Manungda Bishnupur District Village Defence Force VDF Welfare Association na Selgi Mateng Pangkre Masagiana Wamadagi Laikhidraba VDF personnel Ani Asiki Imung Manungda Bishnupur District SP KSH Ravi Kumar Amadi VDF Welfare Committee Bishnupur District Chairman Suiriba Additional SP Yumnam Premjit Kimitang Makhada Bishnupur District Welfare Association na Laikhidraba Makhoi Ani imung manungda district asigi BDF welfare fund dagi lupa lakh ama makhai khusinakre hauzik sanabagi pawmuk pizari Manipur Amateur Boxing Association Sinduna Chaliba Tha Asigi Taruktagi Kumal Lampak Sports Complex ke Boxing Arena da Chatharakliba Anisuba Governors Cup Boxing Championship da SRBA na gold medal Tara Taret, silver medal Tara Amadi bronze medal Taruk Kalwinana, point Samaga Hum Fongduna Champion Trophy Lokre. MKRBA na gold medal Tara Taruk, silver medal Tara Nithui Amadi bronze medal Mapal Fongduna point Marfu Tara Nipan Lauraga runners up ki trophy Lauke. NSAA na gold medal Taruk, silver medal Ahum Amadi bronze medal Taret Kalwinana point Nifumatoi Fanglaga second runners up ki trophy Lobangam Cray. Championship asida Nupa Kanglup ki oina NBA gi boxer Kaisam Johnson na best boxer gi mana Lauke. MKBA gi boxer Ningthausam Khambadona most challenger gi men Lauke mana Lauke. Nupi Kanglup ki oina MKRBA gi boxer Luang Leima Soramna best boxer gi mana Lauke most challenger gi manana SRBA B gi boxer Ringam Washina Lauke. Nupa gi most promising boxer gi mana SRBA gi boxer Tongbram Mani Thoibana Lauke. Nupi gi oina MKRBA gi boxer Gunsalu Kumbana mana Panke. Championship asi loisin bagi thoramda Dronacharya Awardee L Ivomcha YAS ki senior finance officer and Pari Thoihena Athoi Bemitung Lensing oina sarukya ke Board of Control for Cricket in India ge domestic tournament asigi saruk ama oiriba women's under 15 one day trophy da saruk gyanana ba Manipur ge team semkre Chaliba thasigi kunma thoidagi horaga kunma pan fauba Chhattisgarh na yumbu oiraga Raipur da pangthokadoriba trophy asida Lamabam Somolana team manager oiduna Manipur ge team asibu luchunglagane Manipur ge team asida sanaroi taramanga amadi support staff manga na saruk yare team basige team captain Langlen Ningthausam na oiragane vice captain na Nongthongbam Langlen Thoibi Chanu na oiragane Haubam Sunil na team gi head coach Akoijam Tennyson na assistant coach Joita Frailatpam na trainer amadi Tongbram Galaxy na team Fijione team asi Hayeng Chhattisgarh ki damak Imphal thadok lagani thasigi kunma thoida Manipur gi ahanba match oina Orissa ga sanaragani hairi Loiselakpada maroiba paw amuka napizari Ziribam ki boro bekradagi kukilal hoba singa faduna pukiba angang yauna miyoi taruk sina fangle haiba wahodagi pena draba khoisaung narba miyamna BJP gi MLA sing yauna MLA kaya gi mayum makai thugaiba galoinana pochai kaya mai thaduna amangata thohankhre
हौजिक ओइरक्लिबा लेबाकी फिबम असगी येंगलगा लेंगाकना तंपाकी डिस्ट्रिक्ट मंगादा कर्फ्यू थमजिनख्रे चिंगी डिस्ट्रिक्ट अनि यावना मोबाइल डेटा सर्विस सु नुमित निनिगी ओइना थिंगजिनख्रे लमदम असिदा ओइरक्लिबा फिबम अमदी सिक्योरिटी फोर्स ना मिचमगी पुंसी कनबा ngamdaktaba पेनादबा फोंदोक्तुना ख्वैरंबन इमा कैथलगी इमा सिंगना इहौ हौरख्रे अमदी सिल्चर मेडिकल कॉलेज ता पोस्टमार्टम की दमक थमलखिबा कुकी लाल होबा तरागी असिबा हकचांग आसाम पुलिस ता मणिपुर पुलिस ता सिनरख्रे हकचांग सिंग अदु एयरलिफ्ट तौदुना चुराचानपुर तमना पुख्रे असigi oinadi ISCOM news na pizaba manipuri pau matanga solution jare mideng tabiri ba khwai pumna mokpo amuka hana khurumjari